Tabiriba khwai pumnamakpu ekai khumnaba utchabaga loinana Dinesh Moirang Story Time gi maikaidagi ahanba maktada nulukna khurumjari channel asibu nungsibiduna support tawiu sanbiduna like share subscribe tawibaga loinana bell button icon adusu on tawbiram masina channel asige anauba kaya thagalakpa matamda adongi phone da notification laknabagi nambagtan ngasi su mayamgidamak anauba article ama puduna lakchari hauzik taminarase Tunggidamak Moirang Kalhousi. Itihas ki haurakpham amadi yumpham oiriba matam amagi kege haujikna Moirang ngasidi mapi mapa leitraba pidat padatlaba lamja sara machaga chap manari lengak leitaba lutong yaudraba ana ayek amadi tinthung leithung paklaba mioi amaga pangkak oiri taibang pan mioi ba jati khudimakna phajaba haiba wahi asigi wahantok asi mausa prakriti gi leitengna puning chingsilliba adubu phajaba haina khangni masida ching pat turel amadi pumnamak sigi leiteng oiriba upal wapal amasung mai marong sing adubu khangni asigumba mausa leirembagi khudol sing asi mafam amakhaktada punna uba phangba haibasi tangna thoi adubu awang nongpu India gi mani na tomthin nganba lamdamni haiduna Manipur mingaunariba ireibak asigi itihas ga horpham oiriba gege moirang leibak tadi saruk amatta watana punna khudol tambiram ipa ipu pokpa ibidau oina saiwonba koina ngakpi senbi koina pali haibagi damak koire lai mingaunaba ibidau thangjingna tomthin nganba lamdam chaurakna mioi lak Taranipan Taramapanna Bunda Kundat Laita Minaduna Lairiba Manipur Miyamgi Saruk Ahum Thokpagi Ama Khara Henbagi Punsi Lambi Kayagi Sangjapam Piriba Lautak Pat Miyam Pumbana Moirang Lautak Pat Haini Lautak Pat Asigi Thoiduk Hendokna Pungning Huriba Mapam Kayagi Miyeng Pam Oiriba Sendra Tourist Center Moirangi Sendra Haini Adubu Ngasidi Mafam asigi saruk kharadi mayai chai tharakpagum ure thoiduk hendokna lai haktaktagi leiraklaba lautak pat ki iyaida tomthin ngaliba ching macha macha singi saktam ngayaki oiba thaurang amadi khutchemna mamal naidraba prakriti ki khudol sing asibu lemna manghalli asigumba korfu kairaga tumba lepagi thong asi government na phajana mafam chana sijinnaba heitabadagi utilization certificate semba nungainaba iru zadana mai chamthokpagi thawongni Pitribgi mafam ataida phangraba state ki animal su oidaba sangai gi amatangairaba leifam Kaibulamjau National Park Moirang gi Kaibulamjau adum haini adubu ngasidi mafam asida sangai masing khangdana hantharakpadagi kaya hinglibano khangdoknaba masing thirugadaba ikaire hainare India gi history da ahan baningtam phiral maningtamna pahenkhiba mafam Indian National Army INA gi complex Moirang gi Kangladani mafam asi India gi oinadi nongmata oirabasu capital oikhiba mafam ni haibaya Moirang gi thoidokna chawthuk chaningai ni adubu itihasik oiraba complex asigi library da local newspaper phawba masing suna phangdre Kangleirol gi sairol taret suba loisilamda gi tangkak ama ningsing lubada laibak asigi laingak lon asuki matik democratic oiba mawongda Prajagi apama mongda thakha naina laibak ngaklamba uba phangi matam amada rajniti gi channa pathap tamge hairabadi mafam asidagi tammu phawba hainaramba khara taho adubu haujikti on tainare ipa ipu singi pauroda angang na maiba saraga mangthali haibagum natai sadaba mina maiba sabadagi mangthalle laibak ama sakhot pa haibasi madugi yanglen saru oiriba lambi thong haibasi yamna maru oi adubu Moirang dadi khongpham ama phawa ningtamna thangpham leiraktre lambi ki nagyata drain matik chana leitabadagi sorok mayaida nala oina ising chele nongmani ni nong tabada gari thaifam dilairadana mi phawa thainapham mawong tadre gari tongba mi amadi khongna chatpada mi ani gi marakta leikhom kapsinnabadagi lamjau sorok mitmang tumang khangdana chai thangba khatna chainaba yaurokli
रिक्शोदगी तादुना सीखिबा अमदी एक्सीडेंट नमरम ओइरगा मसिंग थिंगमद्रबा असोक अपन कया अमा मयोकनरे खुदसेमना मरम ओइरगा कंथोक कंसिन नाइबा मोइरांग तुरेलगी इमाई हेंगलक्तुना मियामगी पुंसी मरेलदा तंगदु लैता हंद्रे गवर्नमेंट अमदी लनाईगी डिपार्टमेंट कया छात्रसिंगी मही तंफम संगसिंग ngayak leitana suti thare sahi amagi manungda amuktang loknaba hotnabada sendong leitraba lawmi sing amadi makhoigi lawsing kumsidi ahum mari rak lingbasu yawki handakna karam thoklagaba haiba ngamdri ithai lokhong ningthina leitaba labukna matau karamna mapung phana mahi marong puthokkadawribanu laurok thai yorokpada lawmi singna kaya da awaba chaitheng mayoknariba thawai khubakta haptuna hotnariba thawai mangba yawnariba pumnamak khangpham thokpani adubu khangbigadabana khangbidrabada ubigadabana usinnadrabada tabigadabana tasinnadrabada karinu ikhoina tawgadaba lamdam asigi amat tangairaba tangaimak phadana thamliba ana layeng sang community health center awatpana thanduna leiringai masigi mathakta ngasidi ising isauna maram oiduna micham praja singbu awabagi mathakta hen awaba haphalli lu kokpada len taba gumbani community health center ama oibagi laifam thokpa facility amatta leitre amaromda government ki oiba mahiloisan khara nattana ataidi maming phawba kaunaba yaunari lemna mahi tambina ba government ki school kaya leirabasu satra ama phawba tambidre oza singnasu masagi mathau thawoidabugum tawrakli private school da oza oiriba oza singnasu satra singda mapung phana takpi tambibagi mahutta masa masagi yumda base 9 tuition tambibagi chatnabi ama asum hengalakli tuition tawbagi chatnabi asina nauriba satra sati singna yumda leirik pabagi hainabi leitre moral ground soksilakle mama mapagi miyeng makhada leirik tamhandre masana masabu wakal lepchaba ngamdribi angang singi mamanabi haunaduna tuition center thinare pumnamak asi mai mapung phana hairaba matik charaba luchingba kaya leiraba leibak amagi khudamdi natre mapung phana saba loiraba kaithel sang chayetnaba kaya amana amasung chanaba mongda deposit lobidabadagi mapung phaba kaithel ama oiba ngamdri soksilakliba phibam asidagi kalauge hairabadi lamdam asibu hai singlaba luchingbi kaya asina thamoi sengna chakot thorangge thabak tawbigadabani thamoi sengba saduna miyamge seba tawba thadokpiu thika tawba nungaigadaba amadi minna ugadaba thabak khapta tawbagi hainaba ima leibak manipurgi amadi miyamge sebagi damak songthok charakpani haiduna khut yaudana chinda panglaw lawba social media da miyamgi seba tawba sabagi hainabi thadokpiu leibak samas amagi thabak tawramdaida amuk hanna semjin sajinba yararoidaba mahusagi oiba khudol pot kaya ama thugairamdaida amang atung munna khallaga tin yot thabiraga thabak thawram pangthoklaba matam aduda mamal yamlaba isorgi khudolga loinana thambiramlaba khudol potsing asi mawong tana thamba ngamgani amadi iramda moirang asi kalaubugi amatta ngairaba pambai oigani khwai pumnamakpu amukka hanna Dinesh Moirang Story Time gi maikaidagi article asibu hawudagi loibo phawba tabibagidamak ekai khumnaba utchabaga athubu matamda anuba kaya puduna amuk laksagi ngasigi oinadi kainanabagi athang nijari pinabirasi